Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amglobirasi Thamoi Machet nifunipan subatangka Mahay haraw na lainarambasingdu luini yengnarakle Romes mo mayam changdana chingthoi danabirdi kaisu hairakte tumine yengduna lay karino haina khali ketuki suimung dagi tholakpani tawramliba moongduda pakhana chensilaktuna Karino ni noy na tawrisibo Romes karigino ni ichana sauribo nang marupna nangna pamdaba kari tawrambagino Romes sordu chawna holaga faribadu fatlauna kanthoklaga Hatlaga fadawni masimise usitrini maise karigino medubo amtari imadasu khangaludana machanupada mok ansilaga bunga nang marupna pamdaba kari tawrurage nangbo Ima ay kaisu Kari, kaisu tawdi kay nanggi nungayba pawbu nanggi nachildagi tahandabi mina ngonda hairakhanman nantro Mayamdu pakhat na layrambani Romes ki wadra sor handoknay Rosni kantana Aina landoiro paw pirubage Ketuki Ontho ida noi sidiba ay di kaya pakhatlura Danabirna O adugi ore nang nangona furise sakta sidi ay su nangona haigi tawramini Macha ho yumlomdagi call lakpatuda phone da wari sanauri adu loiraga tawrake tawrini aduga nangna hekta ibu Asti hairaga mana mo mangakta chapi Karino ni bungo thadone nangbo Romesu Thadone sor puline chandan Nangna kinna thilaklidudi nungai he aide Nearly madui tap na kumlai madu ubada danabir makutu fathado Romesna Sor galoi phulle base Asi harga danabir de yenglai khazaina kandu ingangang lami madu ubada Nungai ramni ne Danabir nearly madon silaga Mathakta lay yatro kai makhada kumlaklino Nearly mata tu yenglaga Langbagi kumlakpani Danabir nearly magi manakta changsilaga makutu pairaga mathakta pukhatki chatna hairami Ramesh, lemba hoy nang napaw khra pikro. Mai sidi hekta tawrene. Ekhoi leirise amta ubiba natreba. Danabir su taraduna laurami. Phangdamni na kalo. Hauzik thok pukradi haunu he bungona. Ketuki nokmi. Noi sidi bako. Hey, kanta ngalikanda thongthakna batawra noisu. Asi hairaga kitchen da changkre Rosni kantana. Jase Ekoi thongthakna batawrase Asi hairaga mana mang tharaga mapalomda thokre mayamdu Romes ki matung inaduna punna thokre Romes na paw pikibadagi marup ani du su thunglare sangoi di ikoi na famlaga insang thonglibadu yausili Romes na Aigi sana khutna bathingladi ha hekta yadeba diamond on kiba Surasna Hoine nang yaudragadi chakchana ba mapungphadi hainari ni hanadagi Adubudi kaino ne khara dum tawwa mini Rosni kanta Daromes mamono na pokto da sinphamona rene Lembana amu Kariye nayang lendo da khabai sina tharaglidi soiru singa se Asi haraga khabai du thangalai lembana amu Yare pakhangari ba Ha yo ai dang loiri se ha surasulai ko Mi dilu hongdore nang dangai Romes mamit ka dilaw thoklaga Engwanda na kemta haidaba karam kana cheliba Surasna Jendida hainabani Romes ensang olamba khabai du fat thamlaga Hera ai sunu pi chengese usite noi Asi hairaga phone du lok thoklaga call tawna thoki mayam du punna no khawri Danabir na ne magi tampakta mon khangna dun hiplaga Macha Ngasidi dadayam harawi Aigi punsida ngasimok nungayba ani sunulakani haiba thazade Nirlima Danabir ki mamay ngangli duda takna nalaga hairai Ay siyam harawi Ado kay ginoba Da Romes na dadada kinathilido Danabir nokvet taw na Thayna dagi adum tawroklam ni sumayna Manguna wahana hayawdradi Oh, ay di pa kaluri Danabir nokmi yenglaga hairai Mina phukre na pakhaliraba
Nirlima nokmi Danabirgi masamdu makhutna pairaga. Dada, ai sase. Haiba loikidre Danabir hiplambadagi fuk haugatlaga. Kaidorage, nasa nungayaktraba? As, dada, isa kaisu tawdeba. Aina haidi ai master tawraridra hangge tawraga. Danabir nokmi. Kaidawagi tawraidino, tawdini. Aigi phibamsiga. Kem khalunuse, adungumba. Adui sarukne, wakhal nungai ba khalaga leidongni ko. Awaba nungai taba amata khanba yade ko. Nangna pamba khuding dadana loine thungani. Nanga saisu kemda chade, nang kai chaninge dada semluge. Nirlima ngaktang khalaga. Champut chage dada. Nangbu champut cha dadaine. Adui su chaninge. Hoise, ado fazana leramuko. Makhada kumlakpa yade, kok ngarokladi nungaiteba ko. Nirlima haibagumna mangaktum nomlai. Danabir nokmi tawramlaga rumdudagi thokre. Nirlima mabukta nungsina makhutna thami aduga nokmi tawna lay. Danabir kitchenda changlaklaga mamada hairei. Ima, champut kida phutpigera. Nangiro. Nate, machagini champut chaninge hehowi. Hoi, ima phulage. Kari champut chaninge haigene. Adudi kemta hairakti. Phare, adudi aina thokpa phulage. Danabir kitchendagi thoklaktuna mapalomda thoklai Ramesna. Aina haibas nang yarwa. Christina. Dames, kainumi nangna hari mayamdubo. Aina haise nang gyan tade. Aigi manaba makhaygi machana aigi chado ladu tabadona tarani haibaningne nangbo. As, talida singba kokka ngawe. Jan, chielesida nangbo. Christy sauna laurai. Taningdi amna. Karino khangde MBBS tamba steady loi kigedana karino me iranga sam tawrise nang yararoi phare nang soingoda call torok yaroi ko ai storok loi asi haina call do fatka e hera aina luna tawre mati ai bustaba asi haraga sangoi rom dala e Danabir mayam marak tu da famlaga lairami Rosni kantana Darames nupi chendorobo Danabir Ramesh sayang laga. Kaino haisiba. Ini ikabne ngasine you full de thake. Hera. Lembana. Pakpwa tro nangi tuita. Paktras thaklani, paklas thaklani. Walore. Surasna. Ngambu ngamdoro nangi do. Why not? Nupani kaino. Hai kibo angakani. Horse. Lorabani na. Asi haraga sangoi machiduda hekta tawrasi hainaduna sem saba loikre dana jitchu leitabanina Danabir famlambadagi hogatlaga ai manungdamda changluge lembana kuiraklanuko Danabir kitchenda changlaklaga ima machagi champut lorabo ai piramlage imana piramlabani noigi insangdu loidribo lore kai khara tawge hainari ado kharabu chahobra Machet amadagi hena chawya deda. Hey, napa halakladi wa thokni ko nuina tawduido. Kuiroi deima. Mapaldagi kaurakpagi makhol tabada Danabir kitchendagi thoklakle aduga sangoiromda lakle. Mayam marakta masu phamba yauri mayamdu thakpi chabi hongnare. Ramesh ni ngawba horakle. Ai yam pendi haisni ko. Lemba sumarul ifai faina. Kari pendaba lerage hayu tase. Surasnasu. Hayo, tathokse. Itawgi kari pendam na haido. Ramesh tu makhadi tarakte ai pendi haisini hairaga adumak lay lembana. As, makhadi sungta tadi nang sima. Ramesh mapiga taraktuna kapi. Bye. Ai nupi thiba khangdaroi. Surasna. Ekoi leisidi ama pini se. Asi hairaga mapidu taithokpi Rosni kantaga nawbagadi thakti thangning Danabir yawbagi thakpa ngamdre mabanidi insang oina chari aduga tawriba singdu yenglaga nokli Danabir di class anidi thakrabani adai henbadi thaktre marup ahumdudi fazari aroibi ngawri ngasidi Danabir tapna hairei Bye ai hogalam lage chakam pijanaba tawruge Rameshna
Nanggido aingondda kareemnaba amasu yauriba mapa oidorena aigina somda chensi harubagi thina cherapa. Mayamdo Ramesh matauda noi Surasna. Okay, chango. Dhanabir kaisu hairudre hogalaga imunglomda changkre. Kitchen da Nirlimaga mamaga chakchaduna leirami thongjada lepaga yengi. Changlubadi taude yu khara thaklubaduna mamagi manakda changba ngamdre. Ketukina uraduna Bunga chakcharagi haibro nangbo. Dhanabir makoldu stemlaga Ima ai kona charagi. Asi hairaga mathakta kakre. Somdana Dhanabirna imungda changkibaga Rosnikantaga naubagadu bottle ama ngaktada loishinkre phajana ngauri mayamdu. Nirlimado mogi roomda karaklami. Dhanabir sofaduna mamit ushinduna masadu long tharap tauna famduna lay tapna changsilakduna Dada Dhanabir mamit fatpanglai marol fairi Hauna nushibi yu thakluiro Dhanabir tapna hogalaklaga Nirlimagi manakta tapnakna changsilaklaga Khitangni yamdabi Yu manamduna tona bangpali Nirlima leplambadagi bedroom adomda chensinki Dhanabir si ngaw-ngawna tanarei bathroom manungda handokpagi makol tarei Dhanabir do thongdu illaga yengi lonsinduna leirami Macha kaidorage Nirlima thongdu hanglaga thoglai khara farabo Yu manamduda amuksu bathroom da changsinduna handokre Dhanabir di ingaw ngawri manawa hairuba khuding handokpatuda Nirlima na machin mayadu tengthokpa loiraga bathroom gi thongdu hanglaga laptak leptuna Dada Haune ai changlo hairo Nati adalai no haiba dadagi yu manamdo ai hainadi Dhanabir machindu fatmen silaga handokhiduna phamung thariba domda laikre Nirlima thoklaklaga phamungda changsinduna tapna phami Dhanabir do laptak leplambadu changsilai Dada adalai yu hairaga Machindu mensili Dhanabir upai laitana tumina leptuna lay Nirlima sauri Yam thakninge be yudo Chakiba kharadusu loi chatkhrebase Gyaro singwai sini Dhanabir upai laitana yenglaga Kai chage haibno nangba Ok maril chage Dhanabir mamittu laukhthoklaga Hauzikpa Nirlima haibagumna mangaktunomi As aduna taba mahayumi hauzikti phanglaroi thengi Nirlima ngahak khallaga adudi sem chage Asi hairaga hogalai aduga table mathakta thamliba polythene adudagi laukhthoklaga chamthoklaga chaba hawi Nirlima na tawrido ngahak yanglamlaga Dhanabir bathroom da changduna brush tawthokluri aduga thoklai Nirlima di hiptuna leiramlei Dhanabir changsilakduna phamungda famtharai Dada nang asom phamungda tummo ngasidi kaige Yu manamdo hainade bai handoke tawe Brush tawrakli Adu siyade ba manamdo sumnamme ba Dhanabir upai laitana tande mande phamung amaduda kakhatuna famduna lay aduga machinda murmurum soli Yam thakjaninge ba kari sare huzikte tum tabani jana saurabanina Asi hairaga tapna hipthai Nirlima tumina yenglai aduga tapna Dada Tumo ai kem haizade ko Asi hairaga mamit ushinkre tumthabadi yada amada muk on tawduna lay Phuk hawgalaga fami aduga Nirlima romda yenglai isisina tumthaduna leiramlei Kaya nungaina tuminu yengo aina somda tumba yadreba Yu nangnani ko ithanta tumhalise Hera amuk khana thakhraroi da he saitana saki Asi hairaga amuk hipthai Asuk nungaiba numitda nungaibam khangandeba singba Mathangi numitni korauna tarang tholakpa matamni Nirlima sumang mayayda leiriba tulasibongda makut ani lonaduna mangang ipabu khurumli loiraduna imungda changlakli aduga dress hongdokli Dhanabir di sisina tumli Nirlima changsinduna masa paiduna hawdokli Dada tabro Dhanabir Nirlimagi makutu taparaga phatching sinduna hipthali aduga tapna hairei Macha ngakta sumaina layuba
Dada nang yaudana tumbado isase sor hondrabay ningi. Tumbasu yadeba. Asi hairaga Nirlimagi makwang oy puk oy tawba jagadada konduna lay. Nirlima tumina Danabir da yengduna lay. Danabir mamit tapna panglai. Nirlima na mangonda nungsina yenglambada ubada. Kaidawrage? Nirlima kaysu tawdi haibagumna tumina yengduna. Nupi magi matawda thamoidu irang langli. Mihugi khongjilsu kangkhalai. Tapna mamay mayada changsilai. Nirlima sumamit tapna wishinki. Amana honba sorgi asaba manil amada fangnarakli. Christy fat jansilaktuna. Inama! Anidi kangkangi Nirlima hogatkibasu nang hauda Danabirgi mathada mamay dulotuna lay. Christy mamay fat kumjilaga maning onthokiduna. Ay kemu haudi ko! Danabir tapna hogalai Nirlima sa hogatlaga famduna lay. Kokchawbi, nang matanjayam khangde. Asti hairamlaga famungdagi kumtharaklaga bathroom layriba domda changki. Nirlimadi kaibana mamaydu ingangang sili tapna famungdagi kumtharaklaga Danabirna tumlambagi ichay-chayriba famungdu loishinduna lay. Acha, aikoy dadaro siba? Asti hairaga Nirlimada onsilaga hairai. Inama, imaw masak fazaba po ko. As, aydi nga maroida. Nini mingthol phangdore haba. Asti hairaga changsinduna konsili. Danabir bathroom dagi thorakpaga mapa chana duna hairai. Kaino kokchawbi, nangna inupida tawrido. Aina fawba pamudana tapna kolini. Aduga nangni hekta kana kon yabra. Nirlimana. As, dada. Asti hairaga mamit paini yenglai. Ay kayso haizade ko. Fiyandagi towel du lauraga bathroom da muk changki. Christy ko lambado fathadoklaga aniduda amada mukyeng tawduna lay. Nirlimana. As, yariba nang maso karimi yengno. Christy du makol thoke hekta noglai nok na hairai. Nupi, nangi power si aroibini. Kahubadang di yengo haiba. Aikoy na hainakiba wa ngakpa ngamle. Hekta ungthalo ayna yari kutsin sindana. As, yari he. Asti hairamlaga thokre Nirlima. Christy su Nirlimagi matung inaduna sur itatadana isay sakli. Ho trong ho na uri aidi nang nakhang loy haina khalido. Christy, yari ba? Asti hairaga set tharai. Inama, imaw masak fazaba po ko. Nirlima ikaina. As, yari ba? Ay di pokti yaro haisini, hek poktra ba, ay nakidogyo. Napapokla di kamain to ba? Yaro heba, nupipo, dress fazaba kaya mamalay bido ni, yam nungsini heba. Anido po na nok-nok na makut anido konsinado na makada kumtamina kre.